Lamlai da Mikhal ga mari Leinana Khut Thoknakhre Andro Kendra gi Mapham ahumda Athingba Thamkhre Taranithoi suba Manipur Legislative Assembly Mikhal naksilakpaga loinana workers singi marakta khana chainabagi thokdok sing hengalakle ngarang su Lamlai Kendra gi manung chanba Lamlai Bazar da ex MLA Biragi workers sing amasung Congress mirep oigadoriba Achoibam Deven gi workers singi marakta khana chainaba thokre Maraksida Andro Kendra da Mikhal ga mari Leinana khana chainabagi chang hengalakpadage Kendra sigi Mapham ahumda CRPC gi section chamaga nifu mari gi makhada Imphal East District Magistrate na tha ani gi oina Athingba Thamkhre Lamlai da Mikhal ga mari Leinana thokiba khana chainabagi thokdok adugi matangda press na phangba pawgi matungina Lamlai Bazar da leiba Sagol Sem itocha ko bamagi yumda ngarang asi Kendra sigi ex MLA sogot pamiyoi singna Good level meeting pangthok na basem sakhi Maduda Congress mire poigadoriba Achoibam Devenbu Sogotpa workers sing amasung Maira Paibi singna Nahal makai lotuna leiraga bot mayada karigi thoglok libano Lamlai da changba yaroi haina kholaw kaya lauki Thogdok aduna maram oiraga nakal anigi marakta Nungna thomnabadagi lambi da khamduna leiba gari kaya akai atoi thokre Thogdok thokpamdagi phangba pawgi matungina khulgi oina Lamlai Bazar gi area da Public property sing haibadi community hall mandap lampak na chingbada Mikhal ga mari Leinana mipham pangthokpa yadaba mipham pangthokpa tarabasu party gi phiral yungduna natraga thetuna pangthokpa yadaba haiba warep amasu lei masigi mathakta Congress mire poigadoriba Achoibam Devenna lairiba Lamlai mayai leikai ase mapham aduga yamna naknabana maram oraga jaga aduda topa mirep ki mipham pangthokpa haibase pamdaba thokdok sing Thoglakpa yabana atopa mirep singi Mipham pangthok hanbiganu haina Devenbu Sogotpa kangbu singna Laikai club ta wakatpa amasu lai haide Hairiba maraksida ngarang Sagol Sem ito chagi yumda ex MLA KHH Birengi Mikhal ga mari Leinana mipham pangthok kadore haiba pawama tabadagi Devenbu Sogotpa kangbu sing amasung Maira Paibi singna Khulgi warep amasu laibana mipham adu pangthok tanaba ito chagi yumda laklaga haiki Maduda ito chagi machanupa Suraj Kumar nasu mipham pangthoklaroi haina daita lauruga leihokibane adubu ngarang nungthil pung ahum rom tabada mipham pangthokna honarakpadagi Congress workers sing adu laklaga miyamna COVID ki awaba saitheng mayok narigai amasung har phangdabagi awaba kaya leiringaidana lotuna leiraga haujikta Mikhal mayada thokloliba karigino mipham pangthokpa yaroi haina kholaw kaya lauksinbadagi Nakal anigi marakta ungkhanarakuna nung thanarakpadagi manak nakna khamba gari kaya akai atoi thokhi adumakpu police na thokdok adu matam chana control tawbadagi pamdaba thokdok makti thokhidre atopa amana ngahan Andro Kendra gi manung chanba yaidipok yambemda ex MLA TH Syam Kumar amasung Mikhal asida mirep oigadoriba Laurembam Sanjoy anigi workers singi marakta khanan chainaba thoktuna asok apan kaya yaukiba thokdok aduga mari Leinana Imphal East District Magistrate na Kendra sigi manung chana lairiba Yambe Makha Laikai, Yambe Mayai Laikai amasung Yambe Mathak Laikai gi jaga singda ngarang tang taragani thoi ayuk pung taruktagi thani gi oina CRPC dara chamagani fu mari gi makhada Athingba thamlei Athingba sigi matungina jaga asida mi manga natraga masidagi hena punba mi siba yaba khuchu khulai sing puduna chatpa yaroi adum oina mak Athingba si law and order ge enforcement ga mari leinariba Government ki agency sing dadi chanaroi haide hingsa ki thokdok to senaba sing dandi pidaba tawroi Chief Minister Mathang sahi ge February aroi ba chayol da pangthokpa yai haina panariba taragani thoi suba Manipur Legislative Assembly Mikhal ga mari Leinana haukiba numit kharani asida hingsa gi oiba thawong kaya chatharagli ba si yamna laibak thibane Mikhal ga mari Leinana chatharakpa makal khudingmaki crime Gundaism amade hingsa gi thokdok senaba miyoi sing Logi matungina dandi pidana tokloi haina Chief Minister N Birenna mahaki Facebook account gi khuthangda miyamda appeal tawrakle license gun sing laukhalaga ne Chief Minister license gun sing athuba matamda khomgatna bathabak laukhalaga ni haina home gi in charge su puriba Chief Minister N Biren singhana phongdokhre wafam ase ngarang Chief Minister gi secretariat ta CM da haisi haiba scheme ama launch tawbugi thoram amada Paumi sing na hangba wahangi paukhum pibada Chief Minister na phongdokhibane Mikhal naksilakpaga loinana
Handak violence thorokliba siga mari leinana license gun sing asi athubada khomgatnaba thabak hauragani hayaduna Chief Minister N Biren Singhana haiki hauzik election ki campaign chathabada thorokliba violence sing asi laibak thibane democracy da pining ba mi da vote piba yai pining da ba mi da namduna vote pihan ba yaroi voter singna pining ba apam ba mi da free oina vote pihan gadabane democracy system bu ikai khumna gadabane Masigi mahuta kanagumba violence atharabade legal action logane Mikhal ga mari leinana kanagumba mana hingsa gi thokdok thokhanana ba honarabade makoi gi mathakta ain gi oiba action lokhatkane license gun khomgatnabagi matangda home department ki official singi meeting su tawkhre license gun sing athuba matamda khomgatnaba thabak lokhatlagane CM na makata na paumi singi wahang da hai Myanmar dagi asaba Aadhaar card pairaga Manipur da changlakpagi matangda Police force laibagi mathakta vigilance team amasu leire ngahan su mi ahum mari fai yum da changlaga check tawhalle document saramba sing adu thigatlaga legal action logane Churachandpur dagi su yawramkhe makoi singdugi mathakta foreigner act amade criminal act action lokhatle Myanmar gi tangdu leita daba phibam gi khudong chaba lawraga changsilakpagi paulai Assam Rifles police ka Tied up Tauraga, Vigilance Department ki team amasu station Tauraga thamle, Behang da su sek Taure, Maikai Adomda, Asigumba Pawasi kaya laitre, More Maikai da Ayamba Lakpanina, Akanba section Taurang Laure, Special Cell amasu, Additional SP ki Makada Vigilance ki team Amagaloidana, Hangduna Thamkhre, Amarom da Manipur da Laidaga de, Manipuri Oibeyo, Manipur gi Mangba Yaba, politically Natraga, Demography Oiba, Aigi Oiba Lanai Kana Nabatobigano. Masi Manipur gi miyam na khangbiyo mapaldagi mi pusilaklaga kari kana bage madu tawbigano mapaldagi mi pusilakpage ejen oriba mi singdugi mathakta legal action logane amaromda amok Imphal East ki Mapham kharada Manipuri lol ngangdaba lei haibagi matangda su aikhoigi lol khangdaba adu aikhoigi mi natte mahaki mobile open oina amade sell oina hangliba sida adugumba pawdu pibiyo adumak khudakta phagane Aikhoigi oina ladiba tongan ba lol sing adu khangdaba singde mapalgi oiba tabane adugumba mi singdude action loba tabane Chief Minister na CM da haisi launch tawkhre helpline number 9534795347 da call tawrakpa yagane Chief Minister Manipur miyam na thengnariba khudong chadaba sing amasung atai suggestion sing CM da hakthengna yahunana bagidamak ngarang Chief Minister na CM da haisi haiba platform ama launch tawkhre masigi damakta CM secretary mission mode thabak tawnaba dedicated team ama thambaga loinana numit khudingi ayuk pung 9 dagi numidangi pung 9 phauba helpline number 9534795347 ki kuthangda citizen sing na makoi gi khudong chadaba sing mangonda direct contact tawrakpa yagani haina Chief Minister na phongdokkhre